seven. ꯊꯦꯡꯖꯟꯕ ꯌꯥꯎꯔ ꯃꯥꯜꯂꯦ. Hello everyone. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯣꯜꯗ ꯂꯥꯛꯏ. ꯍꯌꯦꯡꯁꯦ ꯗꯤꯋꯥꯂꯤꯒꯤ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯃ ꯂꯩꯕ ꯑꯗꯨꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯏꯊꯅꯤꯛ ꯁꯦꯠꯂꯛꯑꯣꯅ ꯍꯥꯏꯕ ꯑꯗꯣ ꯗꯥꯒꯤ ꯂꯩꯇꯕ ꯃꯥꯒꯤ ꯀꯩꯅꯣ ꯒꯥꯔꯤ ꯃꯤ ꯌꯥꯝ ꯆꯤꯟꯗ꯭ꯔꯣ ꯗꯤꯋꯥꯂꯤ ꯃꯌꯥꯒꯤ ꯄꯨꯂꯤꯁ ꯀꯌꯥꯝ ꯂꯩꯔꯤ ꯀꯩ ꯊꯦꯡꯖꯟꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯒꯥꯔꯤ ꯑꯍꯟꯕꯁꯦ ꯃꯁꯤꯡ ꯃꯨꯕꯁꯦ ꯐꯖꯅ ꯅꯝꯕꯔ ꯊꯥꯗ ꯒꯥꯔꯤꯕ ꯒꯥꯔꯤ ꯑꯃ ꯊꯦꯡꯖꯟ ꯀꯩꯅꯣꯁꯤ ꯍꯥꯏꯔꯝꯕꯗꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯍꯌꯦꯡꯗꯣ ꯗꯤꯋꯥꯂꯤ ꯒꯦꯠ ꯇꯨꯒꯦꯗꯔ ꯑꯃ ꯂꯩꯕ ꯑꯗꯣ ꯗ꯭ꯔꯦꯁꯇꯣ ꯏꯊꯅꯤꯛ ꯁꯦꯠꯂꯛꯑꯣꯅ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯗꯥꯒꯤ ꯂꯩꯇꯕꯒꯤ ꯂꯩꯕ ꯆꯠꯂꯤꯅꯦ ꯀꯨꯔꯇꯥ ꯁꯦꯠ ꯑꯣꯏꯅ ꯂꯩꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯐ ꯇꯧꯔꯒ ꯃꯈꯥꯗ ꯖꯤꯟꯁ ꯁꯦꯠꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯡꯉꯒꯦ ꯐꯖꯒꯗꯧꯕ ꯃꯈꯥꯏ ꯑꯩ ꯈꯣꯡꯎꯞꯇꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯩꯒꯤ ꯑꯃ ꯑꯔꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯑꯩ ꯈꯜꯂꯝꯕꯅꯦ ꯑꯩ ꯑꯗꯨ ꯂꯩ ꯌꯧꯁꯜꯂꯛꯑꯦ ꯌꯦꯡꯉꯒꯦ ꯃꯆꯨ ꯃꯌꯥꯝꯁꯤꯗꯤ ꯐꯖꯗꯤꯌꯦ ꯁꯤꯕꯨ ꯀꯩ ꯐꯖꯒꯦ ꯐꯤꯗꯥꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯋꯦ ꯑꯗꯨꯗ ꯁꯥꯏꯖ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯗꯨꯒꯤꯗꯣ ꯁꯤꯗ ꯁꯥꯏꯖ 3 ꯌꯥꯎ ꯁꯤꯁꯤꯃ ꯃꯆꯨ ꯈꯔ ꯐꯩꯌꯦꯅ ꯌꯦꯡꯕꯅꯦ ꯁꯦꯠꯇꯨꯗꯤ ꯄꯥꯝꯗ꯭ꯔꯦ ꯁꯣꯔꯠ ꯀꯨꯔꯇꯥ ꯈꯛꯇ ꯂꯥꯛꯄꯗꯣ ꯑꯗꯨ ꯈꯛꯇ ꯌꯦꯡꯉꯒꯦ ꯅ ꯌꯦꯡꯉꯤ 44 ꯁꯤꯅ ꯈ꯭ꯋꯥꯏ ꯄꯤꯔꯥ ꯑꯣꯏꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯥꯏꯖ ꯂꯩꯇꯔꯦ ꯁꯥꯏꯖ ꯂꯩꯇ꯭ꯔꯦ ꯃꯆꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯡꯃꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄꯗ ꯌꯦꯡꯉꯨꯁꯤ ꯁꯤꯗ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯑꯁ꯭ꯋꯥꯏꯗ ꯁꯨꯃꯥꯏꯅ ꯂꯤꯇꯣꯏꯕ ꯃꯆꯨꯁꯤ ꯁꯤꯗꯤ ꯄꯨꯔꯥ ꯀꯨꯔꯇꯥ ꯁꯦꯠ ꯃꯥꯜꯂꯦ ꯄꯥꯏꯗꯧꯒ ꯇꯜꯂꯦ ꯊꯤꯕ ꯉꯥꯛꯇ ꯐꯖꯕ꯭ꯔꯥ ꯇꯤꯡꯊꯣꯛꯎꯅꯦ ꯇꯤꯡꯊꯣꯛ ꯌꯦꯡꯉꯣ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯦꯡꯒꯦꯅꯦ ꯅꯥꯞꯇꯪ ꯁꯥꯏꯖ ꯂꯩꯕ꯭ꯔꯥ ꯍꯪꯉꯣ 38 ꯉꯁꯥꯏꯒꯤꯗꯩꯗꯤ ꯈꯔ ꯄꯤꯛꯑꯦ ꯍꯦꯟ ꯄꯤꯛꯄꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯎꯗ꯭ꯔꯣ ꯂꯤꯁꯜꯂꯀꯥꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯌꯦꯡꯒꯤꯁꯦ ꯄꯥꯏꯔꯛꯑꯣ ꯑꯇꯩ ꯃꯆꯨꯗꯤ ꯃꯆꯨꯁꯤꯡꯁꯤꯕꯨ ꯃꯥꯟꯅꯗꯤꯌꯦ ꯂꯦꯟꯁ ꯀꯥꯔꯠꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯗꯥꯒꯤ ꯃꯃꯤꯠꯇꯣ ꯆꯦꯛꯑꯞ ꯇꯧꯊꯣꯛꯀꯦꯅ ꯇꯧꯊꯣꯛꯏ ꯂꯣꯏꯔꯕ ꯃꯌꯥꯝ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯁꯦ ꯐꯗꯤ ꯐꯖꯩ ꯈꯪꯒꯥꯎ ꯖꯤꯟꯁꯀ ꯁꯦꯠꯄꯗꯤ ꯌꯥꯔꯣꯏꯗꯕ ꯁꯥꯡꯃꯜꯂꯦ ꯈꯤꯇꯪ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯉꯁꯥꯏꯗ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯍꯥꯏꯔ ꯉꯁꯥꯏꯗꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯇꯣꯉꯥꯟꯅ ꯂꯩꯅꯗꯣꯏꯔꯥ ꯌꯦꯜꯂꯣꯁꯤꯁꯨ ꯐꯗꯤ ꯐꯖꯩ ꯈꯣꯡꯒ꯭ꯔꯥꯎ ꯈꯛꯇ ꯂꯨꯄꯥ 2,400ꯒ ꯄꯤ ꯑꯩꯕꯨ ꯇꯞ ꯅꯞꯄ ꯁꯤꯁꯦ ꯀꯃꯥꯏꯅ ꯁꯦꯠꯇꯣꯏꯅꯣ ꯍꯥꯏꯕ ꯑꯄꯤꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯈꯪꯗꯦꯗ ꯃꯆꯥ ꯃꯥꯟꯈꯩ ꯑꯩ ꯐꯩꯖꯣꯝ ꯁꯦꯠꯂ ꯆꯠꯂꯣ ꯑꯗꯨꯗꯤ ꯐꯩꯖꯣꯝ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠꯂ ꯆꯠꯂꯒꯦꯔꯥ ꯑꯉꯧꯕꯅ ꯐꯒꯗ꯭ꯔꯥ ꯁꯤꯅ ꯐꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯨꯗꯩꯁꯤꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯊꯅꯤꯛꯅꯦ ꯈꯨꯗꯩ ꯂꯩꯕꯗꯣ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯆꯠꯂꯕ ꯑꯗꯨ ꯑꯥꯗ ꯅꯥꯟꯊꯔꯛꯑꯕ ꯐꯩꯖꯣꯝ ꯁꯦꯠ ꯍꯩꯇ꯭ꯔꯣ ꯅꯪ ꯀꯩꯅꯣ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯥꯗ ꯌꯣꯜꯂꯝꯒꯗ꯭ꯔꯥ ꯌꯣꯜꯍꯧꯋꯦ ꯃꯌꯥꯝ ꯑꯃ ꯃꯈꯥꯗ ꯑꯁꯦꯡꯕꯩ
promise promise เว็บไซต์จังหวะกี่ใช่หรอที่มาสุดจะภาษานี่นูปีเด็กก็เสียแล้วดิว้าวฮะเฮ้ยอ่ะสักตุ่มลำทะเลจัดมันเลยนะไอเตอร์มุกลาเฮียงอ๋อคิดว่าสุดจะตันบรอDale. Sahibi ka simple lo pahiye. Am talit agad yung yan. Hazabring isa. Wow, payo isa. Payo. Yes, bigyan lang siya tamo mo sa stock yan. Amo ba siya sila nila? Black ngak ta. Munabay da yawa. Munabay da na traumamana sa auto. Dumana ba? Sakit. Wala kan clear. Kasay da. Kaya ay dagi first ta ying giba do. Ado do na low lagi na kale. Mayam si ying ora matung da ado gid na ipa da pare. Para. Hey, kamay travel gada isa. Lady. Na mobile mo call gaso. Haying set laga. Flight ma flight mo. 칸 와우 버더 시 아두가 과이 first 다 여행기 버더 아두 좀 라이 여행 봐야 봐 여행을 맞동다 베남 여행 봐 정말 거우들이 뽕따룩 때 형냐가 This is ground control to Major Tom. Sometimes I think we would have been happier with a life like this. You know? Yeah. I know. Lồi đi Mãi 200 gram per kilo zira. Kaya laka niya Yam lâu cũng sẽ Diwali na Cái sao rồi Motichur की लड्डू हम लोग से दासा नहीं करी चाहिए चाहिए सुनाई सासन लगा हल्लनी रसमलाई से ले रहे दम खा से भाई भी खा से भाई को आई दी अयाक बना लोशन बना नुआए अथुम बान जा दो Mayam sudah lagi ngarang dagi lagi apa tu post tahu tak kacang galai cantik sekali lagi bye bye nah Bruno Salah. sao thật ba lấy hầu rồi nè thật là Nam đi nằm kia, nhà chơi cái đó nhà chơi, đi nằm ngay đó, xí lệ. Ladies, please hold your straw. Ladies, please hold your straw. Go, go, go. उसकी नाक में जा रही है straw. Yes, yes, yes. Good, good. गिनती करो. काउंटिंग हो रही है. हाँ, very good, very good, very good.
कमर सीटिंग नहीं होगी मैं ही खड़ी हूँ Last 15 seconds. very good Sachin Stop. stop 7 7 और उनका हाँ? Close करो